China amadi Russia na military drill pangthokraba matung Japan amadi US na fighter plane sing exercise sathakre. China na military drill pangthokraba amadi North Korea na missile test tawkraba matung tarakbada US amadi Japan gi fighter plane sing na Sea of Japan gi sarukta patrolling oina paikre haina Japan gi Defense Ministry gi maikida gi phongdok le. US ki President Joe Biden na Tokyo da khongchat pangthokiba matamda Russia amadi China na joint bomber flight pangthokibagi pakhum pibo oina US amadi Japan na thawong adu sathrakibani haire. Ukraine gi Donbas region da khutthoknabagi thokdoksing kansilakle. Ukraine gi Donbas region da khutthoknabagi thokdoksing kangkhalakle haina Ukraine gi Deputy Defense Minister na phongdokre. Ukraine gi Defense Minister Henna na haikibada Russia gi lanmising aduna chap manaba matam amada Ukraine gi nongpok thangba Donbas region da laiba Ukraine gi lanmising gi position da akanba mawong da attack tawraki haire. Severodonetsk amadi Lysychansk dasu akanba mawong da bomb top kapsinduna landasille. Laibak asigi ani suba city Kharkiv da laiba center amada bomb top kapsilakpadagi yamdrabada miyoi mari sire hairibane Russia gi faraba lanmi ane Ukraine gi ani suba war crime trial da masana mara leide haiba yajakre. Russia gi lanmi singna lanasida maipak pangamloi adubu Putin na baptadriba phawbadi negotiate tawroi haire. Handaki numit kharani gi matam asida nongpok thangba Ukraine gi Donetsk amadi Kramatorsk ki manak nakpa mafamda Russia gi lanmi singna lam capture tawba ngamlei. Chatliba chayol asigi angan basarukta mi leinadraba building singda missile strike tawkhe loinana manak nakpada laiba residential building kaya amasu amanga ta thoki haire. Ukraine gi khwaidagi chawbada lairiba ani suba city Kharkiv tasu khutthongnabagi thokdok singda miyoi mari sire. Ukraine gi nongpok thangba lamdam town amadi city singda Russia gi bomb top ase lepa laitana kapsinduna attack sa tharakle. Capital amadi ani suba city Kharkiv capture tawnaba campaign adu tokthokhe. Russia gi lon ngangbam miyoi singna namna lairiba nongpok thangba lamdam gi saruk asida Putin na military gi oina mai paknaba mijeng thamle. Putin nadi Ukraine bu genocide chathei haina maral siribane. Ukraine gi nongpok thangba lamdam gi saruk asida mateng pangbagi thawung singsu sathare Russia gi lanmi sing asina Ukraine gi kha thangba lamdam gi saruk sing capture tawkhe. Masida Ukraine gi maikidagi hairibana Donbas da soknariba lan ase malem gi ani subalanjaw gi matung tarakpada Europe ta thokpa khwaidagi chawba lanpham ama oire. Ukraine gi President Volodymyr Zelensky nadi mahaki laibak ase ngak senaba military na chapchana lanthengnakhigani wasakle. Russia gi lusingba singnadi makhoina sathariba lan ase Donbas da mijeng singsilakle haire. Putin na maipak loy German Russian President Vladimir Putin na Ukraine da sathariba lan ase maipak pangamloy mahaki lalong gi pandam mayam phangna bohona bada hana na maithirabani haina Germany gi Chancellor Olaf Scholz na phongdokre. Russia na Ukraine pulap khudum chanba haibase lan hourakpada Maong malamba Aduga Yengbada Houjikna Amukka Henna Thajadre hana dagi Amukka Henna Ukraine su Europe ta Henna sesilagli haina Chancellor Scholz na Switzerland gi Davos da World Economic Forum gi chahi gi meeting da wangang bada phongdokhe. Russia na tamthiba lan tawba sina maram oiduna atopa state anisu military alliance NATO da Amukka Henna naksilakre. Yamna naksinaba marup amasung partner oiriba Finland amasung Sweden na NATO da yawba pamba si khwaidagi taramna okli haina Chancellor na haike. Russia na Ukraine da landaba matamda industry gi lamda chawkhalaba Group of 7 NATO amasung European Union na karamba mawongda paukhum pirakpa yai haibagi matangdasu Putin na luna lawkhide haina Scholz na haike. Mariupol gi building makhada si bhaksang chani phangkhre. Russia gi attack tamang takraba Ukraine gi Mariupol city da kairaba apartment building amagi makhada workers singna tawthoktuna yenglubada si bhaksang chani recover tawkhre. Tha humlan soknaba sida khwaidagi phibam sokiba sahar asida hena tamthiba masakayasu thengnarakigani haina thajare. Russia amasung Ukraine gi lana malemda sel thumgi phibam sing hanthalakpa yai. World Bank ki chief Russia na houjik Ukraine da landariba sina chinjak energy amasung fertilizer gi mamal wangkhadan bagaloina na malemda lalolitik amade industry gi thabak thoram sing matam kharagi oina hanthalakpa yai haina World Bank ki chief David Malpass na warning tawkhre. Texas ki school da angang taraga mapan yaw na miyoi kunga mathoi hatokre. Kokpi bangamdaba akhaba thamoi senbage mayek sengba mahi oina United States ki Texas da sahi taraga nipan khakta ngai riba nupa macha amana elementary school amada changsilaga angang taraga mapan amasung ahal ani kaptuna hatokre haire.
यूनाइटेड स्टेट की इतिहास द स्कूल द नोंगमई कापगी थौदोक सिंगी मरक्ता ख्वाइदगी तमथीबा थौदोक असी टेक्सास के यूवाल्डी टाउन द लैबा रॉब एलिमेंटरी स्कूल द थोकिबने स्कूल तमलिंगै द मफी मरोल मवोंग तादि हाइना मीना लग्नबीबदगे स्कूल तंबा तोकपगा चप मानबा मवोंग द लैरखिबा मथमोइदा असाउबा योक्तुना थमलखिबा नहा अदुगी ममिंग सेल्वेडोर रामोस कौवे मार्क्सी स्कूल लैरिबा एरिया अदुदगिने अयुक पुंग 13:30 रोम ताबदा महाकना हैंडगन अमसुंग AR-15 सेमी ऑटोमेटिक राइफल अमसुंग हाई कैपेसिटी मैगजीन सिंग पाइदुना संगसिलगलगा अटैक तौखिबने गनमैन अदु लॉ एनफोर्समेंट ऑफिसर ना कापतुना हटखे गनमैन अदुना महाकी मबोक हाना कापतुना हालबा मतुंगदा स्कूल दा लागलगा मिहाटपगी थबक चथबनी हाइरे स्कूल दा नोंगमई कापदुदा पिकलिबा अंगांग 19 अमसुंग ओजानुपा अमसु सिखे रामोस की अटैक ता सिखिबा अंगांग सिंगदु मसागी चही 5 19 फाउगी मनुंगदा लैबा ngaktane थौदोक अदुदा तोपा कयासु सोखे आसिबा मसिंग असि हेंगलकपसु याय हाइना सिंगनरे साउथ कोरिया अमसुंग जापान दा चलुरगा हलकपदा ngairiba यूनाइटेड स्टेट की प्रेसिडेंट जो बाइडेन ना मिहाटपगी थौदोक असिदा थमोइ सोंगना अवाबा फोंदोखे नोंगमई कारबार तौबसिंगी अरानबा कया थेंगनबा थबक पांगथोकपगी मतम ओइरे हाइना बाइडेन हाइखे ईश्वरगी वाहै बाइबल दगे पुकनिंग थेमजिननबा बर्थ स्क्वाड तौरदुना जो बाइडेन अंगांग सिखिबा हाइबसे ममा मपादगी थवाई मचेत अमा फकपगा चप मानै हाइना यामना नुंगाइतबा फोंदोखे नुपी मचा अमगा सेल्फी कामिनरंबा चही कुलुमदोइदा ngairiba ओजा अमा तमथीना फुदखरे आसाम की बास्का डिस्ट्रिक्ट की मनुंग चना लैबा मफम अमदा यामना नुंगाइतबा थौदोक अमा ओइना ngarang chahi kulhumdoi da ngairiba nupa macha amana mahaka khangnaba nupi amaga punna selfie kaminarambagi damak mafam adugi miyam sangduna nupa macha adu tamthiba mawongda phu chairakre haire thogdok asi chayol asigi haukiba ningthokaba numitta asam ge baksa district laiba private institution amada computer gi oza oiba joitis das na mahaka thabak tawminaba amade mahaki marup oina sutinaba aduga atopa community gi nupi amaga selfie kaminarubadage thokiba wathokni haire मखोइना सेल्फी कापा लोरबा मतुंग ngayak leiraga mafam adugi miyoising tapna computer center aduda sangsinba hौरखे लोइनना mahaki mobile phone adu tuminna satokraba matungda joites daspu atopa mafam amada puduna satkhraga mahak puchaina kayara khanna kanduna tamthiba mawongda furakkhibane tanja aduda nupa macha adugi apokpi mama laktuna mahaki mathwaidi kalhauki haire laikai adugi miyamna tamthina ot naiba amade phubada soklaba nupa macha adugi hakchangda तारिबा दाकफम अदु मियामना यंगनखि हाइरे थौदोक असिगा मरी लेनना सोकलबा नुपा मचादुगी इमुंग मनुंगी मियोइसिंगना असम गे बक्सा डिस्ट्रिक्ट लैबा पुलिस स्टेशन अदुदा खुदकता FIR अमा लॉन्च तौदुना थौदोक अदुगी अचुम अरान थिदोंगनबा वाकलखि हाइरे FIR दु फंगलबा मतुंगदा BVF के चीफ अग्रहामा मुहिलारीना फोंदोरकपदा सानबारी दा थोकिबा पामदबा थौदोक अदुगी मतंगदा अकनबा मवोंगदा यानिंगदबा फोंदोकपगा लोइनना थौदोक अदु सेल्फी खक्तंग लौरुबगी वाफम नते सेल्फी तौरिबा दुगे मरुमदा खुंजासिंगना तौगे यावना तौबा मवोंग अमा यावरे मदुगिदमक पुलिसना चपचाबा एक्शन लखुटकनी हाइना फोंदोरखे अरोइबदा ताबिरिबा पुमदमकपु थागतचरी।